Sharif, Nizam Roshan, President Manipuri Student Federation. Asi MSF na press conference ma tawjariba si yang tangai hadaba vision di kangronda mani khalakadaba makaklay kadagi asi koina press conference sathabani MSF na hamzanin mawfam di koigi education haibasi naisigi chaukat amjen mani malemi lebaksinga compare to yanaba mani awon mama koramnabagi yamna tangai kadaba macha amani haina tribigi dimangna yanaraba pohom ma madubu naisigi education gi kangonda ekoina yengsaba matamda mamangaidagi British ki loilam makhada leramba sinjaw paiba makoina toramba school gi mawong mataw adudagi machet amaka lawro kanda tawgi mami dentuna sai masi matamduda pagi sinjaw paiba singna masa investa school singing khatuna pagi business kamkhla nang gi dama toramba tu kasi nung British na malamba British ki makhada pagdating dugi may fanaba torong system duga pangkak koirobra haibadi nasigi school sing private school sing manipuri kasing koya sin butungna nomagi koi hangalapa masidamu ekoigi mahilosan haibadi lengaki mahilosan singda oza oigiba ozasin na sumu masigumba koi school singda private school singda nakoina na natraga directly dawsan laganda school sing da koi hena private school singda masali college school singda hena interest lorokpa amadi masagi na naida coaching center adegi akoigi coaching center amadi koi tongan ba koi institution amadi tuition center sing koi hena focus pira kanda hena hanga question maram war kanda nenga ki mahilo singda yamna chauba chaitheng makak pirapa masisu lenga na koi matam kya dagi athing balai ba si koi gi CCS conduct rule 1964 da mayek sengna adu makpalai madula paliba rule number 1 ki clause number 1 na Hangali madudi sabram number 2 di da yawiba paliba condition singi madu inna ko lenga ki lotion da thabuk tawiba natana mangjaw na lenga ki ayaba yawdana ko na natraga lona lalon iti amada natraga lalon iti ame da thabuk tawiba bani haidana lenga na ko gi matamdugi commissioner education s Mingwajang Nasirab da Aiskian Prakash na zo 2022 ki October li het 10 da thokrabani madubu nasigi akoigi lenga ki mahilo singda ozawu na lei basing sna masagi interest da masagi kanan awagi yenglaga coaching center sing amadi tongan institution sing hangtu kanda koi school da man oijari school da hena focus people ki mahuta masagi senong khara gi damak yenglaga coaching center amadi nakoina na school hang yausali basing asigi matakta lengang athubuda miyeng changadawni masida MSM na kai gumat thenaragadi maming mathaga loina na niyamna khanangani habisima akanwa ai thamjari makha tarakpada masigumba thawung asi naisigi mang naba makka oigani aduna khoi ojasingna Kamendi odasingna coaching toramba amadi school na koina na ham yawgadi madu khudakta topiraga lebak sigi kunai sigi yen mapung phanaba mahi masing takpada engaki school singda mai masin biraga thabak sing tawgadawni habsi madugi matung tarakpada khoigi the right of children to free education compulsory act 2009 asu mayek sek na pali masida mahi masing tambagi khoi kanglonda khoi changdaw yadraba machak sing habadi khudong chaba sing kya ma pirasu masi
ꯃꯤꯌꯥꯝꯅ ꯄꯥꯝꯅꯕꯒꯤ ꯆꯥꯡ ꯅꯦꯝꯕ ꯃꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯃꯁꯤ ꯀꯨꯞꯅ ꯊꯤꯖꯤꯟꯕꯤꯗꯕ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯉꯁꯥꯏꯒꯤ ꯐ꯭ꯔꯤ ꯏꯗꯨꯀꯦꯁꯟ ꯐꯪꯒꯅꯤ ꯍꯥꯏꯗꯅ ꯐꯪꯉꯒꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯇꯝꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯣꯛꯍꯜꯂꯤꯁꯦ ꯃꯁꯤ ꯂꯩꯉꯥꯛꯅꯁꯨ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯑꯃ ꯆꯪꯉꯤ ꯃꯁꯤꯗ ꯑꯃꯨꯛ ꯄꯜꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯟ ꯅꯝꯕꯔ 4ꯗ RTEꯒꯤ ꯁꯦꯛꯁꯟ ꯅꯝꯕꯔ 4ꯗ ꯄꯜꯂꯤ 4ꯗ A amadi 4 1 amadi 1 da ABC hadana 2 3 5 and amalai masida kogi class 1 to class 5 bauta kogi 1 kilometer muki distance da haiba government gi mahilosing sing thami gadong ne habni aduga class 6 to class 8 foksina kogi 3 kilometers ki laibo in distance kogi manunga ngodom ne habni adugo ngasigi nai sigi अखोई लेरिबा अहुंबा एजुकेशन की कानून असिना कमाई तौगे हाकांदा अखोई प्राइवेट स्कूल ना मसिंग थिंगमदना अखोई हेंगलपा अदुगा लेंगांगनसु मसिगुम सिस्टम असिदा यंगजनबगी महुता सेंजाव पाइबना हांगिबि स्कूल सिंग अखोई इंस्टीट्यूशन सिंग दा हेना को सुंसन लगा हेना मदुदा हेना फोकस पीरगा थबक तौरपसि अखोई खुदमकी लाइक थिबनी मसिना अखोइना खंगी मियानसु खंगी Mahilosang sing lenga ki mahilosang sing nong sidare habase masigi masinasу mayek sing na larba kudama mani maduna ekoi school to biriba school founder sing da lenga ki sigumba akoi ki oja sing yauksan bara habadu ajana monitor to bigado ne aduga coaching institution akoi mafam kuni makta hangi ba sing asisu ingsen biraga koi lenga ki oja sing yauksan bara asida yawgadi masida koi तो कदम ने हाबसी गवर्नमेंट की नोटिस अमदि मेमो ऑफिस मेमो ने मैं एक्सेंग न पल्लबनी मसी बाइबल तौरगदि गवर्नमेंट ngasi bokta koi yengsinbagi mami tade masi notice ka thoga office memorandum ka thoga thambagi mawong oiragadi masi gumbagi thabaksi tawroidabani habsi ma thamjaraga makha tarakpada masi gumbagi koi gi government gi oja singna coaching amadi private koi institution sing हांगाकांदा थबक थोरम क्यामा पाइखलबदी मसले एमएस म थिनरगदी कोइ ममिंग मथा पुदकल यामदा लाखो खंगनगनी मदुवा लेंगांगसु अथुबदा मसी यंगसिनगदौनी हाबसिमा थमसिनजरगा साइड